Haujipabugi Maroiba Pauda, Netaji Subhash Chandra Bose Awasya Vidyalaya Kumbida Mahi Tamleba Mahiroi Singda, Aki Akang Pibiganu Haidi. Kurumjari, ISTV Pawming Tabib Singhu Taram Nokjari, Haujipau Sanona Pizari. Kumbi Central High School da Ladiba Netaji Subhash Chandra Bose Awasya Vidyalaya Kumbida Mahi Tamleba Mahiroi Singda, Aki Akang Pibiganu, Mahiroi Sing Maning Tamna Lesu Tamanba Fanganbiu, Skolasi Haujiwa Pungfana Mahi Masing Tamlaba Matamasida, Hanagi Arib Oza Sing Skolasta Laglaga, Mahiroi Sing Mahi Tamlingida, Get Namlamba Amadi, Fazataba Wahi Hairambasi, Yaning de Haiduna, Skolasi Oina Semkiba, EdSCB AV Kumbigi, Parents Committee Maikadagi Fondarali. Parents Committee Eduki Advisor Abuzam Janakumarna, Haukiba Sahi Kayasida School Tamliba Mahiroi Singi, Career Mangdanaba, Kumbi Central High School Asida, Mahiroi Sing Takpi Tambirak Tuda, Nasi Pawada, School Asita Mahiroi Puna, Zamakuntra, Henelaiduna, Yamna, Ingna Signa, Mahimasing Tamdana Lagli. Haukiba July Tangtra Matoidagi, School Asi, High Court Ki Order Amagi Matung Ina, Amu School Asi, Karimata Yanaba Yaudana, Mahiroi Singo Mahimasing Tambiba, Hongnaba, Hairaba Pawada, Hana Oza Oiramba Amata Laktabadagi, Hana Degi Hona Oza Kaya, Ano Banek Tuna, Mahiroi Singi, Career Manganaba Jalaiba Horoklaba Matamasida, Haukiba August Kitang Mangada, Hanagi Oza Sang Laktuna, School Asida, Karigumba Information Amata, Piramba Taudana, School Adugi Get Namlamba Amadi, Fazataba Wahi Kaya, Hairambasi Yamna, Laibak Tibani, School Assista Laiba Horokomatamda, Hanagi Oza Amata, School Asida Laktraga, Haujung School Asida Yamna Fazana, Mahiroi Kaya Leraklaba, Anoba Oza Singna Takpitam Viraba Sida, Hanagi Oza Singna Mahiroi Sing Takpitam Bigani Haiduna Lakpasi, Yam Angakpa Pawi, Hanagi Arip Oza Singadu School Asida, Zangan Viraganu Haiki. High Court July Tamatida class Honaba, High Pawada, Oza Ari Basing Lapiki. Natana Ari Boza Sinda, the Arab parents in the Pon Matang Dozo, Pon Tupai Pakati, Maramaduna. May labor departments in the Atumatamda, Aribo Zasing Sibu, Middle Riba, the Tais of Asanda, Boss, or Sabidala, School Sidagi, Aribo Zasing Sibu, Putapti or Nalotoki, Aduna, against Makadagi, Press Media, the Pondusa. Mahirigi, Mamma Passing a soup. Oza Amana Mahiri Singi Mamma Passing da Sataram Liba Tong a Sinuite, Maria Never Singna, Yang Senduna, Skolase, Mapung Fana, English Chigna Mahima Sing Tamba, Fanganbiu Haiki. Koti ayaba loina to kan sia sang loi dai dana media da tak to dana loi grebani saroi indi hodabra na khaida na adu singa mo am ta laude noi adu singa khoi kai ma haira kan sine ba du maina khoi ju khara wa ngang na gare adu masa ma kari oiru na habadi akhoi ju khangja dare uja singa lami na pani na uja ne na khanjare du moina tawri mi ba mayam sing du di parents sama oina yamna nungai jide matung na su tawbidana ba haijari angang singjida amu hanna uja singna Yetanaba media Tonda Haze. Listening Taru ICDS Patient Social Welfare Department Ki Makada Contractual Staff Oina Jahi Ama Tha Anirom Thabak Tarom Labai Staff Singi Performance Based Honorarium Pithok Taba Amasung Makatana Thabak Tongnaba Pangthokiba DPC ki result laktoktabana awaba kaya thengnare atubada result ase haidokpiu haina kaisampat lemazam leikai community hall da wakar khongjang jangsenkhre wakar khongjang adu da ilisingni tarataro ICDS Mission Social Welfare Department ki makhada thabak toramba kya na sarugyaki wakar khongjang adu ga mai lenena sarugyaki ba Association of Contractual Staff of ICDS Mission ilisingni tarataro batch ki General Secretary Maibam Ramesh Chandra Maitaina Scheme Mahungi Manungda Scheme Anigi Pangthokiba DPC ki result ngasi phawba namsinduna thamba amasung Pifam Thokpa Performance Based Honorarium Pithok Tabana Kudong Chadba kya thengnari ba awaba sing asi khangbijuna atuba matamda taliba demand sing asi pithokpiu haiki Mana wana khangpa mathapsida akhoi chahi amaga thani khoi thabu bujarameba bujarama matamda akhoi biron thokpa chahi magi TBS haina Performance Based Honorarium Haidana Center da tharakpa scheme hoji ho gobdan leibidiba adugi protosu hoji leibidiba governor sisna mayam gi awabasi yenda atubada utopio na koina haijari aduga haidoktana leidiba interview ni emoriba osan amasung Pm-Istv hariba scheme anigi scheme je sibisu atubada sana atu mayam sibiga haidoktana haijari hoji atuni chakchda leijadiba PBS promojiba kamu scheme mar staff ma Mamangi 2023 March da lagi dana lagi March yaujari
ꯃꯥꯒꯤ ꯑꯋꯥꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯃꯅ ꯇꯧꯕꯁꯨ ꯐꯪꯖꯔꯣꯏꯗꯕ ꯆꯥꯟꯁ ꯂꯩꯖꯈꯤꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯇꯤꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯒꯤ ꯑꯋꯥꯕꯁꯤ ꯌꯦꯡꯕꯤꯔꯒ ꯑꯊꯨꯕꯗ ꯄꯤꯕꯤꯁꯤ ꯄꯤꯅꯕꯅ ꯑꯩꯈꯣꯏ ꯒꯣꯕꯔꯅꯔꯒꯤ ꯐꯝꯗ ꯆꯍꯤ ꯑꯅꯤ ꯈꯔ ꯍꯦꯜꯂꯦ ꯃꯥ ꯂꯩꯈꯤꯗꯕꯁꯦꯀꯣ ꯆꯦꯟꯖꯔꯝꯕꯅꯤꯅ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯄꯨꯝꯅꯃꯛ ꯐꯪꯅꯅꯕꯁꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯑꯗꯨꯒ ꯍꯥꯏꯗꯣꯛꯇꯅ ꯂꯩꯔꯤꯕ ꯊꯕꯛꯁꯦ ꯁꯤꯁꯨ ꯍꯥꯏꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯣꯏꯅ ꯂꯩꯍꯧꯔꯤꯕ ꯑꯩꯒꯤꯁꯨ ꯈꯜꯂꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯇꯦꯡ ꯑꯝꯇ ꯇꯧꯕꯤꯌꯣꯅ ꯍꯥꯏꯖꯔꯤ Manipur University ge Center for Study of Social Inclusion amadi Maharaja Buddha Chandra College sinduna Sustainability in Equality and Social Inclusion haiba chimda nomagi oiba international workshop ama Manipur University ge court hall da pangthokre workshop hokdokpagi choramda MU gi School of Social Science ki Dean Professor Memza Loitongbam United Kingdom da leiba University of Bath ki Economics Department ki Professor Sasi Nandaibam MB College ki Principal Dr. T Bhavananda amadi Center for Study of Social Inclusion Manipur University ki Director Professor I Sujir Kumar na chingba sarugyaki Taranga mai lenena Professor Memza Loitongbam na India da laiba Satmilon nupa nupi amadi lenga ki khenaba ka hena leibana thong manaba ngamdabagi phibam ama uribasi mayoknanaba pambai ama ngasigi workshop asina puthokpa ngamlagani sustainability phangnaba onabada Manadana ladiba miyam loktoklaga amadi social inclusion fazana lehalaba matungda oirakadaba ngasi pangtholiba scheme asimak yamna tangai fadi haiki So I hope this workshop will bring out results or outcomes which all the participants will imbibe from the speakers. And each one of us should try at our own individual level what we can contribute to what we talk about when we talk about sustainability, when we talk about equality, and when we talk about social inclusion. In what way we can contribute in our own individual level. Then collectively, once we start at the individual level, we can collectively work for it. Dhanamanjur University LMS Law College Alumni Association sendana ngasi DMU Law College linkat ke bagi numit college campus ta aikalaikat tamdana pangthokre hanagi India ki Prime Minister Lal Bahadur Shastri na Union Home Minister oiringai da 1959 gi August ki tang 3 ta uriap uyung tamdana Manipur Law College haina linkat lamba matung Laiden Mayum Sivasasi Law College LMS Law College haina amuk maming onkibani taramadda DMU Law College Alumni Association ki Chairman and Human Rights Commission ki former member NG Nongyaina Legal Education yaudana matik chaba citizen community amasung YN sang puthokpa ngamloi maramasina DMU Law College semgasi aikhoina lengakta taksinbaga loinena wari sanaduna college asi lisingamaga samapan marfudra mathoida government college onki hanagi CM Risankashingna LLM course hangdokhi amasung hanagi Education Minister M Okena DMU Act 2013 Rusagi Makhada DMU Law College oilakibani ngarang Classic Hotel Infalda Thadau NP Manipurgi Civil Society Organization sing amasung Mahiroi Loop singa unakiba sai ani helaba Manipur crisis asigi tangdulai tabal laknaba Puari gi khongthang amani aikoina amana amagi kudong chadaba amadi awa nungai sing wari sanaduna khangdoknaduna tengbang naduna khudingmak warishin purakadabani masida mateng pangsi haiki National Institute of Technology NIT Manipur Nasinba 2 days capacity building design and entrepreneurship CBDE pedagogy workshop ngasidagi hotel Imphal gi sangai hall da hawdokre akhanaba institution sing the piba project mod program asi India gi nifomanga suba institute oina amadi North East ta manga suba institute oina accredited tokraba NIT Manipur sinduna ngasi amadi hayang pangthokani Malavia Mission Teacher Training Program gi Nodal Center oiriba Triple IT Kanchipuram gi guidelines makhada workshop asigi thabak tharam sing chathari pangtholiba workshop asigi matangda NIT Manipur gi Registrar Professor Khumuk Cham Tombana entrepreneurship haibasi pot ama saba matamda changba masak sing adu punna mafam amada
pusilaklaga pothok oina puthokpagi process ni ngasimak Manipurda mapandagi pusilakpa pothoksingda tangduna sijinari adubu kayam kuina mapandagi pusilakpa pothoksing asi ekhoina sijinagane habasi atopai sesinggi makha poli maramaduna aikoi isagi state asida pothok puthokpa mathau tabana pothok puthokpada mathau taba training gi sarogama oina design amadi entrepreneurship ki workshop asi pangthokpani haiki workshop asi Ministry of Education gi funding makhada NAP 2020 gi manujana Malavia Mission Teacher Training Program gi makhada sinbani hairi mi makhakna akoi port ama ai oinabu honnabada adu achang machak haitare ne adu factor mayam singdo punna pusilapuduni da se khudam nganaida port ama koina sam tamna darka wis labor darka hoy adu capital darka hoy adu human resource darka hoy dana hojiksi tasengna harigadi akoigi especially in Manipur da akoina phangi pochi yamana akoi finished products ngaktani akoina phangi se kanagumba kharadagi haidi atopa mapan gi state singjigi pusilapang ngaktani haibasi akoina how long will you survive it natra depend on other state. I think we should be the entrepreneur. For that I think we need a training like the design and entrepreneurship. So design is also a part of the the program, and without the designings, I think we cannot be very successful for the productions. So in design need I think a lot of the technique. District Handloom and Textiles Ribam Senduna Threads of Tradition Weaving Culture Through Handlooms Haiba Pandamda Taramatu Suba National Handloom Day Jiribam District Sasu Pangtokre Jiribam District ki Lairembi Laikai Dalaiba Ashram Guest House the Pangtokiba Taramadu City Convention Center Impal the Pangtokba National Handloom Day bu live stream gi kuthang da saruyaki Handloom and Textile Jiribam gi Project Manager KS Zona Jiribam gi Relief Camp Jalaiba in Messingbu Ningsengduna in Messingi Sentok Lambi Lainabagi Dama Fisakon Marpu Pirakwabu Takatpa Phongtokre Tabu kon khaktamakna fi saba yadabana fi hongnana badram awatpa masak matum awatpa fisakon singsu atubada bibiyu haina in mesingda phongdorakli Osi akoida kon khatang pirakpa khakta yadabanina awatpa changgadaba potchai fi hongnaba daram adagi fisakon su khara wali sina singbase pibirakine di haibiramni adu kitang tuna pibiramni damakta ngasigi program asigi kudong chaba laujaraga aina sukodi project manager gi mafamda aina haizara Kumbi lerok asawa ward number 9 yu oiba sakhot thorangi matangda khananenaba mifam ama Kumbi SC gi MLA S Prem Chandra masamak saru yaduna Kumbi lerok asawa dalaiba case Nandesor gi yumda pangthokre thoram aduga mailenena 29/10 Kumbi lerok asoba ward number 9 dagi imung tara mangarungi voter yangkhaina MLA ga puna chaminaragani haiduna sakhang mai khangnabagi thoram mamasu pangthoki thoram aduda MLA na aikhoina sakhot thorang ama torokpada political ga hekta mai leina hanba manba ama toribasi tawbigenu masina miyamda tongan wakhalon amada chatkiduna sakhot thorang tawbada thinthali sakhot thorang tawsi hairagadi aikoi punna ama to aina chaminaba yetnaba yaudaba ma ohensi lenga ke sakhot thorang ama torokpada yetkadabagi ngaiduna leba miyoi kaya yaroppa asina aikoi gi lamdam asida sakhot thorang da thinthali khangdaba miyoi kaya nadi social media da lamdam adugi leriba MLA mantri khakta da taina duna lei nungda leriba uriba mayam adudi kana matana khangde sakhotpa nungaiba lamdam ama oraknaba honabada aikoi masel singthanaba honaba politics sanaba asi toklasi haiki laiba pukhi asigi matangda bai wal ama hamne ring wal se bai onthok piraga sinong em onthok kyam sangi kyam pai habduma onthok aimon dong tang piro adu mari leina department ni mising ai thadara giste me am seman je aru paisa do karam dagi hapa ya ge ai local area dum da hapa ya bra natragana adas karam fanda kala sauro na karam fanda apse ge habdo hana semina ji hai ko ya pise lom de sinau tai cha khon me pun sang miraga anoba kumbi kendra ma semne habda khoina lau giba firef aruga Manipur gi manung kumbi kendra sak tak to ni habda lau giba firef singdo ngasi ju hongdri mayam su masi thona se leiraga ngasi leimne ba tongan ba valley de ba ma sing de ba constituency mayam de ai hen bo oi do ya de hai bo kholon sing loina na anu bo Manipur mu sem da koi magin thar se har ga me apnu kun
Laibak Tiba Togdok Ama Oina, Tasgatang Mariga Yupuntara Makairum Tarakpa Dwaida, Tawal District Hospital da Masagi Laying Butchakibada, Mama Masa Animak Diai Tata Amana, Tawal District Hospital gi hek Mamangda, Thombadagi, Laikidrabi, Tawal Asoba, Pakang Kong Lerek Teleba, Soibam Manitwegi Loinabi, Premila, Sahini Putaru, Amasong, Maki Masanupa, Atonba Arjun, Sahini Taranipan gi Mafamda, Granumidang, Tawal Apunba Luftalna, Awapa Pongtokre. Laikidrabi Premila Matam Kuina Talgi member Ama Oiduna Tawalgi Akoibada Thokpa Tabak Tharam Kaya Amadi Lebaki Oiba Tabak Tharam Kyada Saruk Yaduna Lerambi Talgi Asangbi Thomi Amani Laikidrabi Mafamda Minute Amachumina Leptuna Awaba Pongtoki Talgi Secretary Akoizam Jivan Kumarna National Highway Chamasumna Anina Fauduna Saliba Proper Tawalgi Yaripok Lamkai Waikomani Girls College Mamang Wangmataba Lamkai Amadi District Hospital Mamang Asi Talna NSIDCL National Highways and Infrastructure Development Corporation Limited Amadi District Magistrate na chingba Mairenaba Kyada Traffic Point Amamam Thamnaba Haiduna Lakli Haidiba Mafam Singasida Traffic Point Singasi Sangat Pirabadi Accident na chingba Pamdaba Thodo Sing Asidagi Kharam Makai Ngaktopa Ngamani Haiki Matung tabada asigumba laibak thiba thogdok haibadi accident asi thoktananabagidamokta Thawal Apunba Lumna Mamang Tagi Mari Lainaba Authority NSIDCL Amadi District Magistrate Hanjana Akoi application Kayamuk Tazakre Hairiba NSIDCL Amadi District Magistrate na Hairiba Singasi Akoina Mapam Thawal District Tongan Mapam Sing Yaripok Lamkai Waikomani gi Lamkai Aduga Wangtabagi Lamkai Adu District Hospital Mana Hairiba Singasi Traffic Island Amamtang Sabiu Traffic Point Amamtang Sabiu Haiduna Akoi Hanjan Tangnaraga Lakoni Makoina Matam Sana Thaba Pangthok Pidabana Maram Moiraga Ngasi se Akoi accident thokpagi Sang adu Akoi Wangna Leibduna Maram Moiraga Ngasi Akoigi Iramdam Ileka Asida Leitaba Haibadu Oire Maramaduna Atuba Matamda Mari Lainaba Sarkagi Losang Singna Thawal District Hawdun Salaba National Highway Asida Traffic Point Amam Thambina Haidana Lenga Kipuning Chingsinjari Wangui AC Natana beneficiary Singda Chen KZ Manga Suna Piba AC Leramloy Card Pai the Ba Nauna Card Pai Singchu Sieng Piraga Puna Zaminanaba Honabada Isu Sagat Piganu Puna Zaminabagi Wakalol Eminasi Haina Samurok Dagi Nafsagi beneficiary na Fongdorali Samuro Wanglekai Leba Community Hall the Pamisingo Nakibamada Samurogi Wat number Mariama Sumangagi Nafsa beneficiary Singna Saruyakiba Yakibada Sanayama Kobinupi Amana Ilisingani Konitoidagi Wangway Echida Nafsagi Card Paiba beneficiary Kuding Chen KZ Manga Central Piriba Kota Suna Cheng Piraga Lakibani Wangway Natana Chengi Kota Suna Chen KZ Manga Piba Esi Amata Leram Loy Khali Adubo Wangway da Mamangda Nafsagi Karti Paipam Thokpa Adubo Kat Saram Dabana Cheng Panglam Daba Awaba Imung Suleramki Madudagi Imung Amadagi Chen KZ Amakaklaga Makoibusu Cheng Khara Oirasu Panghalaga Puna Zaminanaba ACG MLA gi mi amakada hokibani KZ amakakiba asisu kar khuding maktagi nate center dagi handa wangoi AC kaktagi natana Manipuri gi oina allocation da kaktharakiba mioi kharana isu sagat pinaba honaba si tobiganu punna zaminaba hingminaba gi wakalonda hingminasi haiki Antakse location thokpana yamaktaba kati myam sarakpa anubo myam hakolakpa adagi angang nubi sahi sure haidana myam hakolakpa si hakolakpa na maram oiraga akhoi mayam punna saminanaba karmain tawraga akhoi si management tawsige khanaraba matungda ward number 4 ga 5 ga ani ji punjalaga khoi meeting ama tawje ni ama da sen kg mari piraga amamang kaktharaga hangnadriba mayam adagi ka thagat kharaga ka aribada mage hana paijaramba ka huji yawtaba yawri asigumba mayam se koi samina je haidana chen kg mari na temi asidai sida aikoina yenba tangkhai chalakpa matamda nupi kharana cheng yenba yaroina athingba thammi adugo akoiga moiga khara ngangnei koina tawribase miyamgini aikoina huba nate chathokpa nate imda pusanbasu nate akoi mayam punna samina ji haibagi tawani haibaje masi wafamje thamjage Kanglai Kanglagi Nungjengpurkida Ikol Chingkhai Pangbada Nimit Ninigi Mamangdagi Satharakpa Thawan Thanil Thangja Nimita Loigadaba Kangla Ichaibagi Laithok Thoram Ngasisu Pangchokre Wangkhai Rakpa Khabam Lakpa Lanjing Purel Sanglakpa Amaiba Amaibi Singh Pena Yaungna Laithok Adu Pangthoki Maichou Atonba Dr. Radha Mohana Laithok Toki Laipak Mara Tapna Leinaba Yengnaba Singdagi Ngakthokuna Mai Pakpangamnaba Idhogi Mafamda Thongniki
ꯄꯥꯎꯒꯤ ꯃꯔꯛꯇꯅ ꯑꯇꯦꯝꯕ ꯄ꯭ꯔꯦꯝ ꯇꯂꯧꯖꯔꯤ ꯃꯇꯝꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯃꯗꯤ ꯑꯏꯪ ꯑꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯛ ꯊꯨꯡꯕ ꯑꯃꯗꯤ ꯈꯨꯕꯅꯆꯤꯡꯕ ꯇꯠꯇꯅ ꯊꯣꯛꯍꯜꯂꯤ ꯄꯨꯝꯅꯃꯛ ꯁꯤꯕꯨ ꯈꯨꯗꯛꯇ ꯐꯍꯟꯕ ꯉꯝꯂꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ 100% ꯍꯥꯔꯕꯦꯜ ꯄ꯭ꯔꯗꯛꯅꯤ ꯂꯣꯛ ꯈꯨꯕꯗ ꯅꯠꯇꯅ ꯅꯞ ꯃꯍꯤ ꯆꯦꯜꯂꯕ ꯑꯃꯗꯤ ꯈꯪꯅꯥꯎ ꯃꯔꯦꯡ ꯆꯠꯂꯒ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯊꯛꯄꯤꯌꯨ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ Soccer company gi crown makerel chahi yankhai suraba soccer company gi crown makerel hauzik market ta phangbiragani mahaw yamna leiba pisu yam chawba crown makerel saman mayam su mahaw yengbi crown makerel honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti khuding maksibu ngakthok ke hairabadi jolip 100% natural syrup amadi capsule jolip 100% natural syrup and capsule break matungda taram na moksari makata pawda aing asa nongju sagi chang manarakri bastagi ngakthoknaba amadi mausagi khal ngaktuna thamnaba pandamda mafam gyada paksana utharingai cherakta Kakchang district ki khunauda laiching propose reserve forest ke manung janba laifam longnungda kanglhon kaina upambi kya yalaga khaiduna leramle hairi khunuda laiching propose reserve forest ki laifam longnungda kanglhon kaina miyoi kharana upambi kya yanthatlaga khairaga hundokle haibagi akangnaba paw mafangudagi Thawal forest division gi DFO Dr Laisangthem Jesili gi miyang makhada Kaksing range ki range officer Huidrom Sundarna Luchingba forest staff singna sangsinduna yenglubada upambi kya yanthat lamba amadi khaidat lamba thengnabadagi fagatuna purakpani hairi forest staff sing aduna mafam aduda leramba u yanduna khaibada chenaba miyoi nipan amadi u akhaiba sing u akhaiba haptuna puthoknaba tawramba saktiman gari loinana u khaibada sizinaramba modified toraba tractor amasu phagatkre hairi farba miyoi nipan adugi mathakta Indian Forest Act ki matung inna ain gi oiba thabak sing chapchana lokhalagani hairi awang singkhai laifam pana yawol luf aching luf na harau rogi club amadi atei luf singa pulaga harau ro amadi akoiba khul singda leiba longmi singda agriculture department piba mamalda yuria phangankhre thorangamai lenena asinglu ki finance secretary thongnaujam bipina asinglumna khundrapam AC ki tongan ba khulsingi club sing khusamnaraga agriculture department piba mamalda urea harfangan bagi saruga ma oina thoramasi pangtokpani handak sahi asida agriculture department ki director Peter Salam na longmi singda yamna laina urea fanganaba paikhatliba sumna mamangda amukta thokidri makatana su longmi singda urea amadi atei low ubura sawa polam sing fanganaba tabak chathabiyu haina apel tawki Masih hari yang tujuh pada department dah panggung mengandung macam masih dah udara dengan juga kita pergi asing lupa amadi pergi lagi juga pada magi so magi di pergi ada amadi pergi harau ki klub pergi pulau tu pergi magi di harau amadi thagat untuk jadi Home Films Manipur ge banner makada kunsubu oina Sarasandra Thongnaujam na puthokpa khoibam home sori na direction pigadaba aigi oidaba iral haina mingthonba Manipuri feature film ge yefa thongni thorang ngasi pangthokre haying khongpal dilaiba lining thosana mahi sanglen da pangthokiba taramadeda Dhanamajur University ge VC Professor W Chan Babu DMU ge hane ge VC Professor N Raj Mohan lining thosana mahi temple board ke member secretary Sibata Luang amadi Sanginata Academy Awardee Saugrapam Hemantana Mariba Myoishingana Sawyaki Film asigi script, screenplay amadi dialogue Ranjani Thauzani film asida Gokul, Angel Simre, Jay Vidya Ningthauza, Idhau Punesori amadi Homesori na jingbana mamiroi singna tongan ba saktam langgadori film asigi cinematography Irom Ibomza, editor Bali Ningthauzam amadi music na Nanau Sagol Mangni Thorangam Mailena Professor W Chan Babuna Manipur da hojik cinema hall sing chitharabakung tawbasida nungnangwa phongdoki Manipur da hojik puthokliba film sing asigi manungda educational film sing su puthoktuna hagolagliba mairoi singda wakhal loksing pibagi tangai fadaba lagli film da tariba khunai gi mami sing asi tung koina lehogadabana fajaba mongda
ꯊꯝꯍꯧꯕ ꯉꯝꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯈꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯐꯤꯂꯝꯗꯤ ꯌꯥꯝꯅ ꯄꯨꯊꯣꯛꯑꯦ ꯄꯨꯊꯣꯛꯏꯕ ꯐꯤꯂꯝ ꯃꯌꯥꯝꯁꯤ ꯀꯥꯟꯅꯕ ꯉꯥꯛꯇꯅꯤ ꯈꯔ ꯑꯃꯅ ꯀꯜꯆꯔꯁꯤ ꯔꯤꯐ꯭ꯂꯦꯛ ꯇꯧꯏ ꯈꯔ ꯑꯃꯅ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯇꯣꯞꯄ ꯄꯔꯁꯄꯦꯛꯇꯤꯞꯇ ꯆꯠꯂꯤ ꯑꯗꯨꯒ ꯁꯣꯁꯥꯏꯇꯤꯒꯤ ꯏꯃꯦꯖꯇꯤ ꯂꯣꯏꯅꯃꯛ ꯔꯤꯐ꯭ꯂꯦꯛ ꯇꯧꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯧꯖꯤꯛꯁꯤ ꯀꯨꯞꯅ ꯅꯩꯅꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯤ ꯁꯣꯁꯥꯏꯇꯤꯗꯁꯨ ꯏꯖꯨꯀꯦꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯐꯤꯂꯝ ꯃꯌꯥꯝ ꯑꯃꯈꯛ ꯑꯩꯈꯣꯏ ꯄꯨꯊꯣꯛꯄꯁꯤ ꯑꯃꯨꯛ ꯗꯔꯀꯥꯔ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯕꯦꯗꯃꯤꯟꯇꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯖꯤꯠꯕꯥꯅ ꯁꯤꯟꯗꯨꯅ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 4ꯗꯒꯤ ꯅꯨꯃꯤꯠ 6ꯅꯤ ꯆꯨꯞꯅ ꯄꯥꯡꯊꯣꯔꯛꯈꯤꯕ ꯐꯥꯔꯁꯠ इंटर स्कूल बैडमिंटन टूर्नामेंट लोइसिनबगी थौरम पांथोखिबग लोइनना मना मथुम यंथोखरे सानरुसिंगबु योखटपा मसा मऊ फन थंबा अमदी स्कूल की मायरुसिंगी मरक्ता कॉर्पोरेट थमनबगी पांदमदा जेरीबाम डिस्ट्रिक्ट की महई खुलेंद लेबा इंडोर स्टेडियम मल्टीपर्पज स्पोर्ट्स कॉम्प्लेक्स ता निमित हुनी सुपना सथरकलिबा टूर्नामेंट अदुदा जेरीबाम द लेबा टोंगान स्कूल निपान की महैरो यांखै तरुना सरुक यादुना क्लास 4 दगी हौरगा 12 फावबगी मायरुसिंगी मनुंगदा कोंथौजम एलेक्स थादोई सना एलांगबम कैसाम चिंखैंगानबा ग्रेस रोंगमई एम ब्लेसिंग सनातोंबी चनु आई समानंद अमदी थौनाउजम राहुलना टोंगान कैटेगरी दा रनर्स अप की मना फंगवा ngamkhre कोइजम मंडीस साइरेम लिंगजल थोइबी लौरेंबम थौना थोक्सोम उर्वसी निंथौजम मंगान ngamba निंथौजम हेनथोय अमदी नामरम गिब्सना टोंगान बा नुपा अमसुंग नुपी की कैटेगरी दा विनर ओइख्रे मकोंग मथंग तारबा सिंगदा मना मथम सिंग यंथोकी रेसलपदा मरे बपाव मने पिजरी नेताजी सुभाष चंद्र बोस आवासीय विद्यालय कुंभीदा मही तंगलिबा महैरोई सिंगदा अकी अखंग पिबिगनु हाइरी हजफाबिगन दिया सिबिने पिजरबा मणिपुरी पामतांग सलोइजरे नेंग ताबिबसिंग अमुकना